ꯌꯥꯋꯜ ꯂꯥꯟꯃꯤ ꯑꯍꯨꯝꯅ ꯂꯩꯈꯤꯗꯕꯗ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯅꯤꯡꯁꯤꯡꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯔꯣꯝ ꯇꯥꯔꯛꯄꯗ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯌꯥꯋꯜꯂꯨꯞ ꯇꯔꯨꯛ ꯀꯦꯁꯤꯄꯤ ꯀꯦꯋꯥꯏꯀꯦꯑꯦꯜ ꯄ꯭ꯔꯤꯄꯥꯛ, ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣ, ꯑꯥꯔꯄꯤꯑꯦꯐ, ꯄꯤꯑꯦꯜꯑꯦ ꯑꯃꯁꯨꯡ ꯌꯨꯑꯦꯟꯑꯦꯜꯑꯦꯐꯀꯤ ꯑꯄꯨꯟꯕ ꯌꯥꯋꯜ ꯂꯥꯜꯃꯤꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯉꯥꯛꯄꯒꯤ ꯊꯕꯛ ꯆꯠꯄꯗ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯄꯤꯑꯦꯜꯑꯦ ꯑꯃꯁꯨꯡ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ ꯂꯥꯟꯃꯤ ꯀꯦꯞꯇꯦꯟ ꯑꯣꯏꯅꯥꯝ ꯒꯨꯂꯨ ꯑꯦꯂꯥꯏꯁ ꯕꯥꯕꯨ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯀꯨꯟꯖꯣ ꯁꯤꯡ, ꯔꯦꯗ ꯑꯥꯔꯃꯤ ꯀꯦꯞꯇꯦꯟ ꯋꯥꯍꯦꯡꯕꯝ ꯁꯔꯠ ꯀꯨꯃꯥꯔ ꯑꯦꯂꯥꯏꯁ ꯁꯣꯄꯥꯏꯕ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯗꯕ꯭ꯂꯤꯎ ꯁꯤꯡ, ꯍꯤꯌꯥꯡꯂꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯂꯦꯟꯁ ꯀꯣꯔꯄꯣꯔꯦꯜ ꯅꯣꯡꯃꯥꯏꯊꯦꯝ ꯕꯣꯅꯤꯁꯅꯥ ꯑꯦꯂꯥꯏꯁ ꯅꯣꯡꯗꯣꯟ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯔꯥꯖꯨ, ꯂꯩꯐꯝꯅ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏꯗꯒꯤ ꯌꯥꯋꯜ ꯂꯥꯟꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯈꯤꯗꯕꯗ ꯄꯥꯔꯇꯤꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯕꯨ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯍꯟꯅꯕ ꯍꯣꯠꯅꯔꯤꯕ KNF-B ꯁꯤꯡꯒ IOF-ꯁꯤꯡꯒ ꯄꯨꯟꯅ ꯂꯨꯝꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯊꯨꯒꯥꯏꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯒ ꯁꯤꯕ ꯀꯤꯗꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯏ ꯆꯦꯜꯂꯕ ꯃꯃꯜ ꯌꯥꯝꯂꯕ ꯌꯥꯋꯜ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯃꯈꯣꯏꯒ ꯇꯤꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯤꯡꯕꯨ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯇꯔꯨꯛꯃꯛꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯄꯜꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯌꯥꯋꯜ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯥꯜꯒꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫